आकाशवाणी इम्फाल R.K.Gorani na pau pajari ahanbada maruoiba pau Rajapal Ganesha ngasi Manipur State Film Award yantoklagani Raija aste lairiba part reserve forest area sing sarkar gi lam amasong khasland singda ain kaina lam khopsin bidanaba mukhya mantri nongthaman birena appeal tawri amasong leibak aste sahi tara nipan mathakta leiba angang singda ayengdagi covid vaccine gi precaution dose sing lanai vaccination center singda kappa yaragani Manipuri cinema ge golden jubilee tharunga mari leinana Manipuri cinema haudokiba numit pu ngasi mami numit haina palan tawri Englishing amaga samapan humudrani thoigi ngasi numit asida Manipuri ahanba feature film matamgi Manipur cinema hall singda utpa hauki mami numit ka mari leinana Manipur State Film Development Society ke complex ta leiba ningsing yumbi da miyam na leikat kani numit asiga mari leinana meter kunwang ba nungi yumbi ama maikhum hangtokani tharumduda Art and Culture Commissioner M. Joy Saru Yagani. Ngasi nutil pangthopa tharumama da Rajapal Ganesha na Manipur State Film Award yentokani tharumduda Water Resource Mantri Awangbo Niyumai Saru Yagani. Tharungi saruk amo oina Best Non-Feature Film gi mana fanglaba ayekpa singi pu kai amasung Best Feature Film mana fanglaba aikhoigi yum utkani. Raija aste lairiba part sing the lairiba reserve forest area sing sarkar gi lam amasung khasland sing da ain kaina khopsin ba tawbigano haina mukhya mantri nongthom biren hairi mahakna hai miyam dagi loshin kibalam sing da mak sarkar na matik saba khetri poron piri Imphal leba mukhya mantri gi banglo da pangthopa tharama da mari lainena pawmising da wa ngangbada siri biren hai Thobal jira gi sora da lamgi matan hoji oiriba thaudok asi laibak thibani mahakna hai Mafam aduda National Sports University sanabagi damak mamangi sarkana khetri poron pikhrabani hauji lamsing adu sambal khajinaba honarakpada mafam adugi miyam irang sagalakpani sarkana ain kaina lam khopsilakpasing nampuda takthokpa pamde haireduna mukhya mantri na asiguma miyoising asina masana khangna lamsing asi thadoktuna chatkhigadabani hairi Siri Biren hai sarkana paikhaleba nimit samani gi program manungda to misna market complex sangaba Ima kaithel mamang the family street vendor sing lamphel the hongdokina ba thorang yauri lambi gi nagi ta family street vendor sing na yari ba makai lambi da po jon bidana basu mukhya mantri na appeal tawri Manipur da ngarang phawboda covid vaccine dose lakh koni par lesing ahum samri hena kapkhre masigi manungda anba dose ta lakh 35 lesing ni putret hena amasung ani suba dose ta lakh 13 lesing mar putret hena kapkhre Hauji powder precaution dose lesing humputare chatret ki mathakta kapkhre Sai tara ni thoi digi tara mari phawi manung dalai angang lesing tara homdo chatruk lom vaccine kapkhre Raija sta hauji covid ki active case ni pumapan leiri apun me positive case lakh amga lesing kontra tre chamga ni putaro ki manungda lakh ama lesing kontra mari sama par humudra tre naba phakre naba phawgi sangcha me puran nipan dasmik mari anini hauji phawboda covid positive bemye lesing ani ga samga kun lai khidre Mantri Pukhi Battalion Assam Rifles na Khelo India Thorangi Saruk am oina rongmai collegiate organization da sana koni polam singko sinakre amaromda Modi Battalion Chandel jilagi Modi khulda lem na layang mi kema ma pangthokre maduda myoyang khai hena layang ki hairi Hanagi Mantri amasung tribal losing bahol khomang haukip lekhidebigi ahumlak suba kumon thorom ngarang pangthokre Thoronga mari leinena Surachanpur jilagi ma ke pongna pham kin khulda ningsing nyumbi ma yungki Manipur University Geography Mahiroi Miss Bahoi Song Haukip na Miss Manipur University lising ani koni thogi title logre English ni tara tareta Miss Good Cycle gi mana phangkhrabi Miss Haukip Kangpokpi jila gi Gangpiang village dagini Tabiriba Pawasi Akashbani Imphal dagini Leiba ka sai tara ni pan mathak leib angang singda ayeng dagi covid vaccine gi precaution dose sing lanai vaccination center singda kapayaragani Ken gi haksel mantralay na hai saitra ni pani mathak talaiba ang aduga ani suba dos ka matung thama pan surabadi precaution dos ka payagani mantralay na hai
Leibak asta laiba chai tara manga phau gi manung da leiba angang singi sada marphudra tarukti COVID vaccine anba dose kaple aduga sada marphu humdoina dose anima kaple Mantralay na hai say humpugi mathakta leiba miwi sing healthcare worker amasung frontline worker koti ani lakni phuda precaution dose sing kapkre chai tara ni thoidagi tara mari phau manung da leiba angang singi sada ni phu manga hauzik phauda ahanba dose ki vaccine kapkre केंद्र के मंत्री मंडल ना अटल इनोवेशन मिशन एम मथंग जय की मार्च फावद सांगदोपद अयाब पीखरे मिशन एस की मखादा अटल तिनकरिंग लैब लिसिंग तरा सेमगतपा अटल इनक्यूबेशन सेंटर चामग अमा अटल कम्युनिटी इनोवेशन सेंटर यांगकै अमसुंग अटल न्यू इंडिया चैलेंजेस की मखादा स्टार्टअप जनी मथिंग पांगबा यावरी बेनिफिशियरी सिंग मथिंग पांगनबगिदमक केंद्र ना लुपा कोटी लिसिंग अनि हेन काइथोकले अटल इनोवेशन मिशन की मरोबे पांदमदी लेबाउस्टे लाइरिबा स्कूल यूनिवर्सिटी रिसर्च इंस्टीट्यूट MSME अमसुंग इंडस्ट्री की थाकता एंटरप्रेन्योर सिंग योखतनाबनी ngasi phongwa pause sing maroi pausing dam hauzik wahengbam rajesh leire rajesh Thagachari Gorani pause sing the phonariba maroi ba pausing di north east the class 10 phawba hindi soidana tamalagani haiba griha mantri Amit Shah gi wafam north east ki tribal community mapan gi mayek dep nagari da onthokre state nipan da hindi bu class 10 phawba da tamanba da ayaba pikre awang nongpok raja sing da class 10 phawba hindi subject compulsory ohelagani haiba griha mantri Amit Shah gi wafam sana laibak ponafam amasung gan phu mel da ahan be headline tori pawasi sangai express english da ani sub headline tore sora da irang thokre matam kaktana imphal more lambi ban kaukre irang da myoi kaya sokre police na akan mamong da ngak senduna ITV lokon da tabak suba hokre haba paw sangai express edition animak people's chronicle irebag isil express di chamgi ahan be headline tori pawasi sanalebag imphal prepress uyelan paw amasung tamenglong times ta ani suba headline tori drug case ka mari lainana police personnel sing jail da thajingani haiba mukhyamantri gi warol imphal free press amasung hills hornbill express ki ahan be headline tori pawasi di chamda ani suba headline tore केंद्र मणिपुर पोस्ट डिवोल्यूशन रेवेन्यू डिफिजिट ग्रांट की ओइना लुपा कोटी लिसिंग अनि चहुम तरा पिरकले हब पाव मणिपुर मेल गे अहान हेडलाइन तौरी चुराचांदपुर पुलिस न मियोय अनिदगी लुपा लाख 3 हेंबगी कानी किलोग्राम 3 हेन फारे हब पाव मसवाना थार अमसुंग मणिपुर एक्सप्रेस की अहान हेडलाइन तौरी हिल्स एरिया कमिटी के चेयरमैन थासगी तारा निथोइदा खल्लगनी हब पाव निसिन तुहिल तुगी अहान हेडलाइन तौरी ADC की इलेक्शन थुना पांगथोकनबा सरकार ना प्रोसेस होख्रे हैबा पाव गानफ्यू मेलदा अनि सुबे हेडलाइन तौरी सरकार की असोइबा पॉलिसी ना स्कूल फगरअनजी मिसल फेल ओहेंगदौरे हैबा पाव नारुगी थोकदांगी अहान बे हेडलाइन तौरी चीफ मिनिस्टर ना लमथाखिबा इम्फाल माउगी MST बस दा पैसेंजर तरु खक्तमक तोंगबा यावरे हैबा पाव हियलम पावगी अहान बे हेडलाइन तौरी Mau Imphal Market MLA Dikhona Hogdokre have a pow Tamelong Times ki ahan headline tori Pawasi Hills Hornbill Express Ponapam Shanghai Express Manipuri Manipur Melgina ani sub headline tori Pawasi atei pawsi sing su phong bathenare Lam Kopsil Pasing section nabu Mukhyamantri gi warol People's Chronicle Irebag Isel Express amasung Nargi Thogdangi ani sub headline tori Sahi tara nipangi mataki angang singda April tara dagi precaution dose kapa yaragani haba pawma Hills Hornbill Express ta pongli. Pawsi singda pongnari ba atay pawsing di potki mamal hengalapagi matangda CPIN tha ama chupna chathagadaba khongjang BJP gi senior lusingba singi marakta mot khenaba lakpa yaure MS PCL gi kamachari ani belda thadokre Nongchup Bengal Bidhan Sabha gi adaksa gi Manipur khongchat college mangada in charge principal haplabliba asi khudakta lokthokadabani haiba desangi wapam manipurda covid ki anoba case ahum thenaki haiba accused amana court room da ukil amagi makok thugai kre haiba pauksing asini Gorani Thagachari Rajesh aroi bada maroi pau amuk hana Rajapala Ganeshan ngasi Manipur State Film Award yanthok lagani Raija este lairiba part reserve forest area sing sarkar gi lam amasung khas len singda Ain kaina lam kopsin bidanaba mukhyamantri nongthomam birena apel tauri amasung laibak aisa sai tara nipani mathakta laib angang singda hayengdagi covid vaccine gi precaution dose sing lanai vaccination center singda kapa yaragani pauloi jare